Governor gi wafam matung inna khulngakpa singna khulai surrender tawkiba nonghek nganbaga kong maru laifamda Kuki Militants Singna Nongmei Kaplakliba Ashi Govenor Kari Khongthang Loukhatkadouribano Haina WANGOI APUNBA MEIRA PAIBI Secretary Sagol Sem Asa Laimana Fongdorakli WANGOI APUNBA MEIRA PAIBI na famkiba wakat mifam amada mahakna makha taraduna hai numit 8 nigi manungda khulai surrender taw peace purakani haiduna thajaba piraga thoglakliba oirakliba mawong asi miyambu namthak tawbani Governor masamakna kari karamba Khongthang Loukhatkadouri hanagumna isana isa ngakthok serage maduna tragana athubada action lokhatuna haidokiba wa ngakpiyu haina mahakna makhatana fongdoki Ngasi MEIRA PAIBI na phamisi ngarang ngahan kuitari numit 8 ni manungda khulai surrender taw peace pubirakani nungaihangani hanagi mawongda pulakna shanti purakani na thajaba kaya ama pidana akhoi mayam si adumaina namthak tawda nungaihalagadauni peace puragadoni relief camp da laiba awana tariba mayam si tu halal magi mawongda ngangbiraga phajana thambirani khoise yam thina secure na thambirani hairaba matungda ngarang akhoi de surrender angang surrender taw khare haina bagi matungina promise ngakna re ngarang taw khibaga hek nongan baga ngasi maitai lai khoram jabada kapthare kapthabiri basigi akhoi panbiri ba governor sina kari action lokhat bidoribano akhoi gi damakta mana kayam lepiraga akhoi gi thawai kan bigadoino irab labdana si imphal mayon yoksalakadore kapisi sigi damakta kari action lobiraga akhoi kari kan bigadone natragana governor masamak sina su akhoi je hatpi bagi plan sindiri ra sengna haibiro natragadi khulai surrender taw ama taw adu taw haibiranu thadok biro khoi da akhoi nangam ngakserage hanagumna akhoi su akhoi gi kaino se ngakpite ngamoi da boiragadi hanbigro japigro lembiro ko lembigro laibiranu sida sigatane akhoi na haijaningi Isana haidokiba wado ngakpiyu yam thuna tawraiba mathong oktaba thabak tawraiba mi do adugi mathakte action thuna lokhat